Puramadi Sandel District ani samnahaliba Manipur Turel gi mathakta nauna saba Khulmi Thong gi matang asi Khangba Kuidri Thong asigi Matangda Thijillagani haina Chief Minister Rimnam Khemsana phongdokrai wafam asing asi Socio Economic and Environmental Development Society sits na Manipur lenga ke Department of Environment and Climate Change amadi Editors Guild Manipur ga khusamna duna sangai thelda leiba sitki complex yauna Olympic Park ki akoibada uningthau sara thaduna uningthau uyok haina mingthonba thorom hogdokpaga mari lenena mahana phongdokibani thorom maduda lamsang assembly constituency ge MLA S Rajan yauna mari lenaba department ge makok thongba official amadi Editors Guild Manipur gi thaupuba kya su saru yakhi thorom maduga mari lenena pawmi singa unabada Chief Minister Rimnam Khemsana hai naga taruk ki mihata sena bani haiba myoi manga gi manungda myoi ani fare lemhori ba myoi ahum asisu atubada faba ngamlagani haiba gi thajaba lei haiki Amorom dangarang Surachanpur amadi Sandel District ani samnahaliba Manipur Turel gi mathakta nauna saba Khulmi Thong sangabage Matangda lenga ke kari wakhalo leibage haina pawmi singna hangba wahangda Chief Minister Rimnam Khemsana hai hariba Thong sangabage wafam asi ngarang nahan khakta khangi thijina bakana honage haina mahana phongdokhi panbe yabadi Khulmi Thong asi Surachanpur District ki Sengyu amasung Sandel District ki Walkhu anigi marakta Imphal Turel gi mathakta nauna saduna ngarang sanga kibani hariba Thong asi lenga ke senthang amadi Works Department ki contract na singba amata yauduna kukizu amadi mar count ki miyoi singna angamba sel khaiganarga sabani haiba wafam leiribani amaromda kongsat aduga mari lenana Chief Minister na Olympic Park yangshinbaga loinana atuba matamda park asigi mafam sing miyam gi damak hangdona ba amadi mafam asibu samjin sajina ba mifam amasu pangthokai Irang thokpa haurakpadagi miyamna sangthok changsin tawbada khudong sadaba kya leirakiba maramna Olympic Park ki matangda palladuna mangna hai irangna maram murga miyamna park asida lakningba fawdabani hojik irang asi fagakke mami tarabnina park asi ningthina semjindana mahausagum mathau tawna bahona gane haina phongdokhi तीन औरत दो के हस्बैंड और एक की बेटा बता रहा था कि इन लोग के पास में इन लोग को पकड़ा गया और लाइलोन वैसे ही जगह पे तो इन लोगों ने रो के ये कहा कि ये 5 आदमी को हम लोग जानता है एक प्रदीप है उसकी वाइफ अयंगी है और दूसरा 3 लोग के नाम भी बताए तो 5 के नाम बताया उसमें 2 के नाम थे तो सही पकड़ा जल्दी पकड़ने के लिए कहना काम ऐसा करना अब तो नोइंग पर्टिकुलर थिंग्स देन एक्शन विल कम लेता हूँ